Chathariba Humudra Tarit Suba National Football Championship Santos Trophy 2023-2024 ge ngasi sana ki ba ahum suba quarter final match ta yumthagnari ba Sambu goal tarit amada maitheeba peeduna Manipur Semi final changkhre Arunachal Pradesh na yumbu oiduna Chathariba Championship asigi ngasi state adugi UPA da leiba Golden Jubilee Outdoor Stadium da nungtil pungani makai taba matamdagi sanaba hokiba match aduda first half ki minute kunga manga chatpa faubada Manipur na mari chanduna match adu mangzil thaki Manipur ki mai pakpi ki goal sing adu match ki minute ahum subada jersey number 6 Sanathoina ahanba goal chanki madugi manung Tara amasung tara manga suba minute jersey number 2 Sadanandana goal ama chanduna ahum sinoda mangzil thaki Makata na tara nipan suba minute jersey number 8 and 50 singhana penalty the goal ama ka hapchinduna first half loiba fawbada Manipur na goal mari sinoda mangzil thaki Second half ki sanaba hawbada match ki humpugomdoi suba minute sam ki jersey number 11 Joydeep Gogoi na makhoi ama changai goal chanki adubu second half ta makhata na Manipur na match adu laksenduna humudra suba minute jersey number 32 W Sadananda na mahaki head trick goal chanduna goal manga amada laiki Makata na match ki marfu mathoi suba amasung marfu tarit suba minute mathang sena jersey number 2 Rosen Maitei W Amasung Emerson Maitaina goal amamam hapchinduna Sambu goal turret amada maitheeba peeduna match adu mai pakhi Final round stage the Manipur gi aroiba match oina Delhi ga sanakiba Manipur na goal ani amada maitheeba piramduna quarter final changlakibani Manipur na tha sigi tareta ani suba semi final match ta Goa ga thengnaragani